lamdam asida lairibi nupi oibi kayana imung manunggi thabak sing hotnaba khakta natana tongan ba sinpham sing paiduna lamdam asigi semit londa amadi imung manunggi mateng pangduna lakli pumnamak sing asigi maraktagi wangkhai maihobam lampakta leiba nupi tarana mapangi chinjak ama oina longnariba tofu asibu mai pakna puthokpa ngamle hiram asigi matangda aikhogi paumi konjengbam nirmala chanuga tofu bu mai pakna puthoklebi nupi taraga unajarubagi paudam Imphal Today na miyamda thamjari mapan lamsingda yamna pamna chanariba Korean food ama oinasu longnariba Nung Hawai amadi Laibak Hawai dagi Sanggom Semduna Puthokpa TOFU asi Manipur dasu wangkhai mehubam lampaktagi wangkhai mayum ongbi Soniana Mangal Self Help Group koba ama Semduna makhoi nupi tara punsinduna mai pakna TOFU Puthokle adumakpu TOFU karino amadi TOFU gi mahau khangba migi masing yamdabana market ke awaba amadi mayok na hori TOFU asi paneer sanggom sana makhal amani mayamna hauzik khangnariba paneer asina sanggom dagi sembani aduga TOFU asina Nung Hawai dagi sembani masina high protein su oiba aduga sugar su free oiba matamsiga yamna chanaba chinjak makhal amadi oire chinjak makhal asi Korean longge chinjak ama oikibana Manipur asidadi khangnaba khara watpadawna tawri TOFU saraba matung ising ayingbada haplaga numit mangani fawbadi thamba yaba amasu oiri Nung Hawai dagi Sanggom su puthokpada natana TOFU su puthoktuna Nung Hawai kg mangana TOFU kg tareti yamna laina puthokpa ngamle masina organic oibata natana sugar gi changsu hanthare mapandagi pusilakpa Sanggom singa yengnarubada mahausu leiba potsak amadi oire miyamna khangbiba khara watpana sajiluraga amuk mangadra haibagi pakhatpa amasu fauna hori hauji unazariba si wangkhai mayum Sonia iche sigani iche si Manipur gi oina ahanba TOFU production haudokpiriba adugumba misak amani iche ahanba haudokpasidi iche gi biodata hana thabiyo aise wangkhai mayum ongbi Sonia wangkhai mahewam lampak aduga iche TOFU hairiba product sa mayamna suyamna khangba product ama oina dabra haina khale adu TOFU hairise kari pochakno aduga masi sabada kari changino haibado adu phongdokpio TOFU haibase akoigi Manipur gi product makti natre adubu mase Japan Korean ko mokoigi food oin chinjak oina di tawre adubu mase kaino haikanda akoigi soya bindagi semba ko paneer haibadi Nung Hawai gi semba adumaina hai adudi masi semba matamda ne ja akoigi maru oiba ingredients hai tare raw material sidi soya beans na oire atopa raw material kari darkar lai magi si akoigi chemical che mas semba sidaida magi masak phaja hannaba hawai si tingba kanda ngauthoknaba kwa sodium phosphate kumba adagidi acid ama kayawi kwa adumaina magi ahum khak tangni chemical da yawri sidi aduga maunda mix tawnaba koigi momfuli haibadi badam gi sarukse si khati khaka change ataiti kesulai thoidok laite adu haidi kg ama aikhoina Nung Hawai se lawre haiba matamda koigi lebak hawai sna kayam etopidoino kg ama lawragadi lebak hawai sti gram 100 khaktane only adumaina yamba nate aduga aikoigi chemical kharasu hojik change haina haibigo koi chen haibibada adu masidi akoi Manipur dum phangba potla natraga mapandagi chenbra kamai tawi madi Manipur dadi phangdre akoigi sigi machine sigi kano tawriba industry hai tare ko sigi Puspanjali dagi oina chelaga adumaina lawe online doina aduga maru oina akoi seasonariba Nung Hawai sa sidi Manipur da phangba se dum tawbibra product sidi Manipur da phangbasu adum phang sida phangbasu adagi lawragasu marang kaibani na ne adugi de dum phange tawre dum sidagi dum ayamana aduga pothok se khoi karamba chahi dagi puthokpa horakhibano aduga initial stage da kari awaba sing thengnarakhiba haibadi yamna su hojik maksu khangna ba posak ama natribani na ko madamdu da ahan ba puthokpa horakpada su adumak akhoi gi mayamna khangna ba se walam gadoine ba adna kamaina si horakhi ahan boina product puthorak pasna kadai da marketing tawkhiba du su thambiyo masi kenone akhoi 2022 gi
June ko adugi matamdagi akoise train tawraga sabadi dum training da numit humni da sagi badudagi adum makha dum chathagre continuously tawbutabu ngasai gi posak se karino haiba masak tak na bo na boda akoi Manipur da di yam kanna mi na masak khangna da ba adagi mapan da leiba Manipur macha mai meitai macha mayam sina di a da charuba adagi di khara kai hai tare update hoiba angang sing sina di khara hena dum da focus tawi ko aduga ahal adult ti kaisu yam kanna khangna ba leite ba aduga potse sibo phai haibasima utlaga posak se sabiyo na haina bo hona bas marketing gi matang jidai da dia aduki matik awaba oire maramdi masak khangdriba pot inauno bo pot amo oina thokhreba Manipur da aduduna market ki problem simadi oire adu han bada sumaina mina masak khangbina baina koina araiba khrana semjaba se dum free da haidi mahausi test sem ta yengbiyo test yengbiyo duga hauraga di haibiro koi semge sage haina adumaina test tang da dum amuk aniraki khusa di test loin thadokre yen thokpa adu outcome di adum phajana lakpibra haidi yelure harakanda outcome se yam kanna lakhi de haba haibadi potsinna ngasai gi dum market ta phangba pot oidamnina tasengna akoina barabar puthuaga dum thammagadi uraga su lainingbam su phawne ba posakse adaida akoina ngasai dum saraga puthuaga mafam amma khangne yolage hairaga su ngasai gi pose akoi gi no preservative oi ko adiduna ne ngasai gi kai haitare validity laitaba pot haitare expiry date pi ba yada ba pot haitare aduna ready to eat ta thamapani na pose yon ba khra wa ba adugo organic ti organic oi ba phai khangaga su ngaktang ubada di chaning doine ba adu uhandrabani na aingonda su adum sol leba markets adudi je khoigi leiriba market ta phangiba Sanggom sana se masiga hujik puthoiba sisu sana makhalamadi oirini aikoina sungba matamda akoigi soyabin sidagi shunge haibai wani adubu same product tu di managa doine ba adu kari kari khena ba haibadi aikoigi leiriba Sanggom sana siga soyabin dagi shunge siga khena ba duga magi nutritional value na kari kari yaw ba haibadu su thambi okay masi khenabadi amaromda ngasai hanadagi nature gi oina naturally lakhrabani ko Sanggom dagi chumba sanasidi ko sembasidi maonda di sweet ki choruk su yaure aduga ngasai gi amasina kano je cholesterol free oire adagi di ngasai gi sugar free oire ko pungcham chamba posak amadi oire achamba pamba kambu da di poche yam kana ba pot oire high protein ni ko masina aduga ngasai gi amasiga di taste khara di khenare adu che khoi machine budi leire si sana na ba adumak pu pot khuding maksa akoina puthokpa matamda manually puthokpa ya ba machine na puthokpa ya ba haina su lei kwa adu hariba product si di manually di puthokpa ya ba gi khudong cha ba lebibra masi adum akoina YouTube da su dum thengnai Facebook page da su dum happe I adagi di adum YouTube na su dum utpani ko mokoi gi yum da season na ba koi khangum ba da lol kanda moina adumaina toroga season ba di adum di ui chak akoina sta grinder da season ri ba pose moina chakri gumba amda toroga dum seme aduna potuna moigi chana ba gi kitang oibwane ba duga sumaina market ki oina tawraga di commercial da lakre dumain taw adudi che si gi machine sima operate tawna na ba hona bada mi kaya di changi aduga iche gi oina leiriba celeb group ki yariba member sing se sin adum pulap suminna bra na traga tongana mapan dagi hire tawbra haibadu tongana di mapan dagi di tawde tawjade aduga akoi tara leiba ko koi manaba iche sing akoi iche tara inau nupi oiba amanim chuyawi ko akoi tara sina dum machine je seasonal ko matamda one time oina mak chap chaba timing de loin chalakpani na ne amana somna kanda kano pirakani grinder sidane ko akoina soyabin se somda haijalakani amana ising haijalakani amana sigi cooker senani amana boiler senani amana somna kanda tarako si senani somain tawraga dai adudaida tholai ba posing jigi phengba chamba gi somna kanda saita am laigrani amai tawna koi taramak se tum pulap change adude haiba machine se operate taw matam pressure temperature amta kai ba yade amata yade loina mak se sigi machine sidaida loina mak lai ya aduna kra luiye laibadi male ba ko kra di lui ado nongmadadi je masi tasengna aikoina masda maipuna na honare haiba kanda ko nongmada aikoigi product se quantity se kyam puthokpa ngame si se chap minimum da ma se akoigi 10 kg ki kanusna no one day da dum ko nei matam se 10 kg gi soyabin sina aikoigi hapsen khra kanda ko akoi asomdana tofu sina kayam yamna quantity phangba 14
14 15 ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯔꯀꯦꯠꯇ ꯊꯥꯕꯤꯕ ꯃꯇꯝꯗꯗꯤ ꯇꯣꯐꯨꯁꯦ ꯀꯦꯖꯤ ꯑꯃꯗ ꯀꯌꯥꯃꯨꯛꯇ ꯊꯥꯕꯤꯖꯦ ꯑꯩꯈꯣꯏꯅ ꯌꯣꯟꯕꯗ 400 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯍꯣꯜꯁꯦꯜ ꯅꯠꯇ꯭ꯔꯒ ꯔꯤꯇꯦꯜ ꯍꯥꯏꯕ ꯊꯣꯏꯗꯣꯛꯄ ꯂꯩꯕꯤꯗꯕ꯭ꯔꯥ ꯂꯩꯇꯦ ꯏꯆꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯂꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯨ ꯕꯇꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯋꯦ ꯔꯦꯠꯇꯤ ꯑꯔꯦꯞꯄ ꯊꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯁꯤꯗꯗꯤ ꯂꯩꯍꯥꯎꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯄꯣꯠꯁꯤ ꯅꯠꯇꯕꯅꯤ나 ꯃꯁꯤ ꯑꯅꯧꯕ ꯑꯣꯏꯅ ꯏꯆꯦꯅ ꯑꯍꯥꯟꯕ ꯄꯨꯊꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯨꯊꯣꯛꯑꯣ ꯍꯥꯏꯅꯁꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯤ ꯂꯥꯛꯏꯅꯤ ꯏꯟꯁꯄꯤꯌꯔ ꯇꯧꯕꯤꯕꯁꯤ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯣ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯠꯇ꯭ꯔꯒ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯤ ꯔꯤꯛꯁ ꯌꯥꯝꯅ ꯊꯦꯡꯅꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯔꯀꯦꯠ ꯂꯩꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯆꯤꯡꯅꯕꯒꯨꯝꯕ ꯐꯥꯎꯈꯤꯕꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯄꯣꯠꯁꯦ ꯑꯅꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏ ꯅꯠꯇ꯭ꯔꯦ ꯆꯥꯎꯈꯠꯄꯁꯦ ꯌꯥꯝ ꯊꯨꯔꯦꯀꯣ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯑꯗꯨꯝ ꯐꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩ ꯆꯤꯡꯅꯕꯗꯤ ꯂꯩꯈꯤꯗꯦ ꯈꯇꯪ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯈꯔꯗꯤ ꯃꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯋꯥꯟ ꯗꯦ ꯑꯩꯒꯤꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯊꯥꯖꯕꯗꯤ ꯃꯥꯡꯗꯦ ꯊꯥꯖꯕ ꯃꯥꯡꯗꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯨꯛꯈꯪ ꯈꯪꯉꯝꯗꯕ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯑꯒ ꯁꯤ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖꯁꯦ ꯌꯧꯔꯛꯏꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩꯀꯣ ꯏꯆꯦ ꯑꯗꯣ ꯏꯆे ꯄ꯭ꯔꯗꯛꯁꯟ ꯇꯧꯕꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯖꯔꯒ ꯑꯃꯨꯛ ꯐꯦꯃꯤꯂꯤ ꯂꯥꯏꯐꯇ ꯂꯥꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯌꯨꯝ ꯄꯥꯟꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯦ ꯑꯉꯥꯡꯅ ꯀꯌꯥ ꯌꯥꯎꯕꯤꯔꯦꯅꯆꯤꯡꯕꯁꯤꯡꯗꯨꯁꯨ ꯏꯆꯦꯁꯦ ꯌꯨꯝ ꯄꯥꯟꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯦ ꯑꯉꯥꯡꯅ ꯀꯌꯥ ꯌꯥꯎꯕꯤꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯩ 1994 ꯑꯩ ꯁꯤꯗ ꯋꯥꯡꯈꯩꯗ ꯂꯥꯛꯈ꯭ꯔꯦ ꯑꯩ ꯏꯄꯥꯝꯅ ꯁꯒꯣꯜꯕꯟ ꯊꯤꯡꯒꯣꯝ ꯂꯩꯀꯥꯏꯗꯒꯤ ꯆꯍꯤ 30 ꯑꯥꯐꯇꯔ 30 ꯀꯣ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩ ꯍꯁꯕꯦꯟꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ ꯌꯥꯝꯅ ꯁꯦꯜꯐ ꯒ꯭ꯔꯨꯞ ꯇꯧꯕ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯁꯤꯗ ꯇꯧꯒꯅꯨ ꯅꯣꯏ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯣꯅ ꯌꯥꯝ ꯀꯟꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯀꯥꯟꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯎꯔꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯃꯤꯇꯤꯡ ꯑꯃ ꯆꯠꯄ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯆꯠꯄ ꯑꯌꯨꯛ ꯆꯠꯂꯒ ꯅꯨꯡꯗꯥꯡ ꯃꯥ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯩꯉꯣꯟꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯅꯪ ꯇꯧꯖꯔꯣꯅ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯄꯤꯔꯛꯑꯀꯥꯟꯗ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯏꯆꯦ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯣꯟꯅ ꯌꯥꯔꯛꯑꯦ ꯏꯆꯦꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯕꯦꯀꯤꯡꯗ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯊꯣꯛꯅ ꯆꯦꯟꯕ ꯉꯝꯃꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯤꯅꯤꯀꯣ ꯏꯆꯦꯗꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯑꯋꯥꯕꯁꯨ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯃꯛꯅ ꯐꯥꯎꯕ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯦ ꯇꯥꯃꯣꯅ ꯂꯩꯈꯤꯗꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤ ꯑꯍꯟꯗꯨꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯕꯀꯣ ꯑꯗꯒꯤ ꯑꯅꯤꯁꯤꯅ ꯇ꯭ꯋꯤꯟꯁ ꯑꯣꯏꯌꯦꯕꯀꯣ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯅꯨꯄꯤ ꯌꯥꯎꯗꯦ ꯑꯅꯤꯁꯤꯅ ꯀ꯭ꯂꯥꯁ 8 ꯀꯥꯕꯗ ꯊꯝꯃꯝꯕꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯣꯏꯁꯨ ꯂꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯈ꯭ꯔꯦ ꯑꯍꯟꯗꯨꯅ ꯃꯥꯏ ꯃꯊꯧ ꯑꯃ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯦ ꯀ꯭ꯂꯥꯁ 11 12 ꯅꯠꯇ꯭ꯔꯒ 9 10 ꯀꯥꯔꯛꯄ ꯍꯥꯏꯕ ꯇꯥꯏꯃꯤꯡꯁꯤꯗꯤ ꯏꯆꯦ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯆꯪꯕꯀꯣ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯤꯅꯦꯖꯔ ꯑꯣꯏꯕ ꯃꯇꯝꯒꯤ ꯃꯣꯏꯁꯦ ꯁꯦꯟꯅꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯁ꯭ꯇꯦꯖ ꯑꯃꯁꯨ ꯑꯣꯏꯔꯤꯅꯦꯀꯣ ꯑꯗꯨ ꯃꯇꯝꯁꯤꯗ ꯏꯆꯦꯅ ꯁꯤꯡꯒꯜ ꯃꯥꯗꯔ ꯑꯃ ꯑꯣꯏꯅ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯝꯒꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯝꯒꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩ ꯋꯥꯈꯜ ꯁꯨꯛꯍꯟꯗꯦ ꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩ ꯂꯨꯞꯊꯔꯒꯗꯤ ꯑꯩ ꯆꯠꯂꯣꯏ ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯑꯩ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯀꯦ ꯑꯩ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒ ꯑꯩ ꯉꯝꯅꯕ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯂꯥꯏꯐꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕꯅꯗꯤ ꯑꯩꯒꯤ ꯃꯇꯥꯡ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯦ ꯑꯩꯅ ꯗꯨꯀꯥꯟꯁꯦ ꯐꯝꯃꯝꯕꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯐꯝꯃꯝꯕꯁꯤꯗꯒꯤ ꯗꯨꯀꯥꯟꯁꯦ ꯐꯝꯕ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯊꯣꯡ ꯂꯣꯟꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯗꯥꯝ ꯁꯨꯕ꯭ꯔꯥꯒꯤ ꯀꯩꯅꯣ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯀ꯭ꯔꯦꯗꯤꯠꯁꯦ ꯐꯨꯜ ꯑꯩꯈꯣꯏ ꯃꯗꯥꯝꯗ ꯄꯤꯖꯒꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯁꯦ ꯑꯩ ꯃꯩꯔꯥ ꯐꯨꯠꯇ ꯃꯇꯝ ꯂꯣꯏꯅꯃꯛ 80% ꯑꯩ ꯐꯨꯜ ꯇꯥꯏꯝ ꯃꯗꯥꯝꯗ ꯁꯤꯟꯅꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯀ꯭ꯂꯥꯁ 12 ꯀꯥꯕ ꯂꯣꯏꯔꯛꯄ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯀꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩ ꯑꯃꯨꯛ ꯃꯇꯝꯁꯦ ꯏꯆꯥ ꯆꯥꯎꯔꯛꯑꯕꯅꯤꯅ ꯑꯩ ꯗꯨꯀꯥꯟ ꯐꯝꯖꯔꯒꯦꯅ ꯊꯥꯗꯣꯔꯛꯄꯅꯦꯕ ꯊꯥꯗꯣꯔꯛꯑꯀꯥꯟꯗꯨꯗꯅꯦꯕ ꯑꯩꯒꯤ ꯃꯗꯥꯝꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯛꯏꯁꯦ ꯍꯥꯏꯕꯁꯤ ꯃꯦꯆꯤꯟꯁꯤꯒꯤꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯁ꯭ꯀꯣꯞ ꯂꯩ ꯀꯥꯏꯅ ꯏꯆꯦꯗ ꯍꯥꯏꯕꯤꯔꯛꯏꯁꯦ ꯁꯤꯁꯨ ꯇꯥꯞ ꯍꯥꯏꯔꯛꯄ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯗꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯪ ꯍꯤꯡꯖꯔꯣ ꯅꯪꯒꯤ ꯄꯥꯔꯇꯤꯗꯣ ꯆꯥꯎꯈꯠꯆꯔꯣ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩ ꯋꯥꯟ ꯗꯦ ꯉꯁꯤꯃꯛ ꯃꯥꯔꯀꯦꯠ ꯂꯩꯇ꯭ꯔꯁꯨ ꯍꯌꯦꯡꯃꯛ ꯂꯩꯇ꯭ꯔꯁꯨ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯉꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯈꯔꯥꯞ ꯑꯣꯏꯔꯤꯕꯁꯦ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯁꯨ ꯂꯥꯟꯁꯤꯁꯨ ꯁꯨꯝ ꯇꯧꯔꯒꯗꯤ ꯂꯩꯔꯣꯏꯗꯅꯀꯣ ꯍꯧꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯈꯤꯕꯅꯤꯅ ꯑꯔꯣꯏꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ
ꯑꯩꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯛꯄ ꯌꯥꯏꯅ ꯆꯍꯤꯅ ꯑꯍꯜ ꯑꯣꯏꯖꯈ꯭ꯔꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ इसे तमजनिंगाइसे असुक्की मतिक लेख्रे हाइजब तारे इचे हाइबदि अवाब मयाम अमा थेंगनरे हारगसु निंगहन्नब सुंगलै हेक लैतन होनरकपसे मसिमदि मिपुंग खुदिमंगना तमजनिंगाइ ओय हाइना थमजगे को मदुमकना फावबा अखोइगी मैरागी प्रोपाइटर्सना फावबा इसेदा पोटेंशियल लैबनी हाइबसे खंगागा मसिगी अचौबा अपॉर्चुनिटी सिंजे इसेदा पिरकपसु ओइरंगनी हाइना खंजै को अदो इचे हौजिककी ओइनदि मार्केटिंग की मतंगसे कराई कराई द थाबिरी अदुगा हौरकपा मतमदना ngasai मिंगोंदगा अखोइगी पिरुरकांदा मिंगोंदगा पिरुरकांदा अखोइगी तसेंगना लैगे काइना हाइबा मिदि हेक यामक्तबा मसिंगसे सुमाइन तौरकपा मतमसिददि होय निंगहनबबुदि फाउबिखिदि हाइरगसु करिगुंबा कांदा आई ओइररोइद्रा नत्रगना मसि करम माइकैदा चलगदि माइ पाकनी काइना स्ट्रेटेजी गुंबा सेंबिखिबदि लैब्रा अदुगी मतंग हाइरगदि हाइनिंगाइ लैत्रे पोटसिदि साजलुरे साबदुदि नुंगाइरेबा पोट मसक्तु उरम सादि साजलुरबा केजी 10 साजलुरेबा 10 दुनदि 30 35 थोएबको मैम सिदैदा लौगदबा मिसिदि पवाम लौगे केजी मखायम लौगे मी 6 3 खक थोलेबा अतैसिदि कअगा लोइना इसिंगदा तिंगा लेलेको अदैदि हयेंग लाक्पर येंगसिना पेक्सि तौसला थम्मेबको इसिंगदा तिंगद्रगदि यादेबा मासे अचंबा इसिंगसिदा पुंग 10 खुदिंगी इसिंग सिनदोइनेबा अहिंग हौगलगा इसिंग सिनदोइने फ्रिजदा थमदोइनेको खरा जोतोन खरा तवे अदुना पैकेजिंग तौसला थम्बसु यादेबा अदुदने नोंगाला कांदसु मीजे लै लाक्रेना अदे आइदि वखंदि सोन हंदेबा अखोइ 10 निदना सारिसे अखोइ 10 गी केजी मखाय अखोइ 10 ना येंगे पोतु लोइरे कइद्रोगे पैसा दुदि हाइदि सेंदोंग याउद्रसु पैसा दु ओलहौरगदि मथंगी पोट लौनबदि लेहौरनिदना सिना अखोइना चाथोखरसु मथंगी ऑर्डर लापदा दुइ पैसा दन सारनिना सुमाइन तौरग पोसे अदुम एडजस्ट तौबा अदुदि इचे होगी मंगाल सेल्फ हेल्प ग्रुप ता यावरिबा अखोगी मेंबर सिंगसे वाखलोन याम मानबा अखोगी वारे वामिनसी नुंगाइरे नुंगाइमिनसी हाइबा दुगुबा मेंबर ngakto oiramgani haina su khanjai ko ado lairiba self group sina masigi product si khaktang nataba atopa thabak sing di paikhat pi dabrai ja atopadi beson ta i adegi chahau powder tana adum ta i adegi di akhoi luhong khongdong ba maitai gi chatnabi se akhoi occasions da laiba kabok को अदुमाइना मिक्सचर तौरगा ताउबी अदुम पैकेट सेमगा साबी अपुन पुना अदुमाइना ऑर्डर लाखपा अदुम पी अमाइना तवे अदुगा अखोगी टोफू दगी हौरगा बेसन फावबको अदुगा मरक्सदा कबोक हैबोकसु साबिरिने सी सिंगसिदि मयामना ऑर्डर तौबिरागा सिदगी दुम लौबा लाक्पिब्रा नत्रगा डिलीवरी सर्विस कुंबदि लेबिब्रा डिलीवरी दि तौदे मोय अदुम मसाना लाक्चै होय होय अदुगा सीना तबा तोप सेकेंडरी ऑक्युपेशन इसेना पाइबिबा लैरगदि अदुसु थंबियो ꯑꯩꯒꯤꯗꯤ ꯑꯩ ꯏꯁꯥꯁꯦ ꯌꯣꯒꯒꯤ ꯁꯨꯝ ꯃꯥꯁꯇꯔ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯑꯃ ꯍꯣꯝ ꯚꯤꯖꯤꯠ ꯑꯗꯨꯝ ꯑꯐꯪꯕ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯃ ꯑꯌꯨꯛ ꯃꯣꯔꯅꯤꯡꯒꯤ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯁꯨ ꯏꯟꯀꯝꯅꯤ ꯑꯩꯅ ꯄꯤꯕ ꯌꯥꯕ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁꯇ ꯁꯦꯟꯇꯔ 19 ꯄꯨꯊꯣꯛꯑꯝꯃꯀꯥꯟꯗꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯛꯆꯕꯅꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ याम नुंगाइजै ताजबदा दो इजेना ngasai दि इसे हंगजनिंगगदि लैरंबनेबा सही से 49 years सुरे हारगा असु यामना अखोगी नहा ओइबगी लुक्स ता लैरिबा याम थिन एनर्जेटिक ओइन ओइरिसे सिगी मरुमदा अखोगी योगा तौबसनसु ओइरंगनि हाइना खले दुइ मथक्ता अदुमसु ओइए अदुगा मेनली आइसे वॉलंटरी ब्लड डोनर अमा ओइनने आइगी लैखिदबा आइगी हस्बैंड गी मिंगदा आइसे अदुम ब्लड डोनर अमा ओइना voluntarily 23 times sure hoy ise se pumna maki example ni haizaba tare ne ko अखोगी पोट चै पुथोकपदगी हौरगा मयामना रिक्स लेरमगद्रा काहिना खनब पोट अमगा हेक पाइखत पिरगसु हेक पुथोकपिबा अदगी सिंगल मदर मोइनसु इचा इसु मयाम से समाज की मिनों मैसा मयाम से मसीगी मायोक सिदा हाइ तारे ने को मसी चंगसन बिरगा चाउननब योग थाकदनसु तोरकबा अदुगी मथक्ता मयामगी सेवा तौदना हाइदि ब्लड डोनेशन गा तौबा हाइसे मी मयामगी पुंसी म कनबा ngमदोरिबनी को इसे मसी मयाम पाइखत पि हाइना ताकपि बसे मसी याम नुंगाइजे इसे दा थागरो फोंदोकसगे अदो इसे अखोइना इसेगी जर्नी से सुम लाकपा मतमदा होय अवाबबुदि मयाम अमा थेंगनरे हाइना ताकपिख्रे को इसेगी पुंसिदा ख्वाइदगी नुंगाइखिबा थौदोक अमा अदुगा ख्वाइदगी वाखिबा थौदोक मोमेंट सिंग लेबिरगदि अदुसु खंगजनिगे ख्वाइदगी वाखिबा हाना हाइरगे को ख्वाइदगी वाखिबा मोमेंट्स न कइनो हाइरकांदा अइना युम थादोगा अइगी हस्बैंड गी मयुमदा लाखिबा नुमित्तो अदुगा चाप मानबा हाइनदबा इकाइबा नुंगाइतबा वाबा
ꯆꯞ ꯃꯥꯟꯅꯕꯁꯦ ꯑꯩꯒꯤ ꯍꯁꯕꯟꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯩꯗ ꯋꯥꯈꯟꯗꯨꯗꯁꯨ ꯉꯁꯥꯏꯒꯤ ꯑꯅꯤꯅ ꯄꯨꯔꯝꯕ ꯄꯣꯠ ꯑꯃ ꯏꯇꯣꯝꯗꯗ ꯁꯤꯟꯅꯔꯝꯃꯦ ꯍꯥꯏꯕꯒꯤ ꯑꯩꯁꯤꯕꯨ ꯈꯣꯡ ꯊꯥꯡꯕ ꯉꯝꯈꯤꯗ꯭ꯔꯅꯤ ꯏꯆꯥ ꯌꯣꯛꯄ ꯉꯝꯈꯤꯗ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯈꯛ ꯂꯩꯈꯤꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯄꯣꯠ ꯑꯃꯈꯛꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯊꯝꯃꯒ ꯑꯩ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯑꯩ ꯍꯣꯠꯅꯕ ꯍꯧꯈꯤꯕꯀꯣ ꯑꯩ ꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩ ꯅꯤꯡꯍꯟꯅꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯣꯊꯥꯈꯤꯗꯦꯕ ꯑꯩꯁꯦ ꯑꯗꯨꯃ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯄꯨꯟꯁꯤꯗ ꯑꯇꯩ ꯑꯋꯥꯕ ꯑꯝꯇ ꯈꯪꯗꯦꯀꯣ ꯑꯩ ꯅꯨꯃꯤꯠꯇꯨꯒꯤ ꯑꯋꯥꯕꯗꯨꯅꯤꯀꯣ ꯁꯨꯡꯀꯥꯎ ꯀꯥꯎꯔꯔꯣꯏ ꯑꯗꯨꯝꯕ ꯅꯝꯕꯔ 1 ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯛꯋꯦꯁꯟꯗꯨꯗ ꯁꯦꯀꯦꯟ ꯛꯋꯦꯁꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯃꯤꯀꯨꯞꯇꯨꯅ ꯉꯁꯤꯃꯛ ꯐꯪꯉꯤꯕ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯄꯣꯠꯁꯛ ꯑꯃꯈꯛꯅꯦ ꯌꯥꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯁꯤ ꯏꯝꯐꯥꯜ ꯇꯨꯗꯦꯅ ꯂꯥꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯇꯧꯖꯔꯤꯕ ꯄꯣꯠꯁꯛ ꯈꯔ ꯈꯛꯇꯪꯁꯦ ꯃꯁꯛ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯝꯗ ꯑꯦꯛꯁꯄꯣꯖ ꯇꯧꯅꯤꯡꯕꯒꯤ ꯃꯇꯝ ꯑꯃꯈꯛ ꯀꯥꯏꯊꯣꯛꯄꯤꯔꯛꯄꯁꯦ ꯑꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯆꯦꯒ ꯊꯦꯡꯅꯔꯒ ꯏꯆꯦꯅ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯒ ꯏꯆꯦꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯁꯦꯌꯔ ꯇꯧꯕꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯏꯆꯦ ꯑꯗꯨꯒ ꯏꯆꯦ ꯍꯧꯖꯤꯛꯁꯦ ꯏꯆꯦꯒꯤ ꯑꯣꯏꯅꯗꯤ ꯆꯍꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯒꯁꯨ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ ꯂꯤꯡꯖꯦꯜ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯊꯕꯛꯁꯦ ꯄꯥꯏꯈꯠꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯦ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝ ꯑꯃ ꯑꯣꯏꯅꯤꯡꯗꯅ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯍꯥ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯁꯦ ꯃꯁꯤꯗꯗꯤ ꯏꯆꯦꯅ ꯀꯔꯤ ꯁꯖꯦꯁꯟ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯍꯧꯒꯠꯂꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕꯁꯦ ꯁꯨꯡꯂꯩ ꯂꯩꯕꯤꯒꯅꯨ ꯒꯣꯔꯃꯦꯟꯒꯤ ꯁꯔꯚꯤꯁ ꯇꯧꯕ ꯈꯛꯅ ꯃꯤ ꯅꯠꯇꯦ ꯍꯤꯡꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯁꯦꯜꯐ ꯁꯔꯚꯤꯁꯇꯁꯨ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯔꯒ ꯑꯩꯅ ꯆꯠꯅꯤꯡꯕ ꯂꯥꯏꯟ ꯑꯃꯗ ꯇ꯭ꯔꯦꯛꯁꯤꯗ ꯐꯖꯅ ꯁꯤꯟꯁꯤꯌꯔꯂꯤ ꯆꯠꯂꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯐꯪꯅꯤꯡꯉꯤꯕ ꯒꯣꯜ ꯄꯣꯏꯟꯇꯣ ꯑꯗꯨꯝ ꯌꯧꯒꯅꯤ ꯍꯥꯏꯕ ꯅꯤꯡꯍꯟꯅꯕꯒꯤ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗꯦ ꯃꯌꯥꯝ ꯑꯃꯗꯤ ꯑꯀꯥꯏꯕ ꯄꯤꯔꯛꯀꯅꯤꯕ ꯃꯥꯅ ꯇꯧꯖꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯈꯔ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯃꯥꯅꯕꯨ ꯀꯩꯅꯣꯃꯕꯨ ꯈꯤꯇꯪ ꯆꯣꯡꯈꯠꯂꯛꯑꯗꯤ ꯊꯨꯗꯦꯛꯅꯕꯒꯤ ꯃꯤꯅ ꯍꯦꯟꯕꯅꯦꯕ ꯅꯦꯒꯦꯇꯤꯞ ꯃꯥꯏꯟꯁꯤꯅ ꯍꯦꯟꯅ ꯑꯣꯏꯕꯅꯦ ꯑꯗꯨꯕꯨ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏꯅ ꯂꯩꯁꯨꯅꯕ ꯃꯣꯏꯅ ꯑꯩꯒꯤ ꯀꯩꯁꯨꯝ ꯇꯧꯕꯤꯔꯛꯄ ꯅꯠꯇꯦ ꯃꯣꯏꯕꯨ ꯎꯁꯤꯠꯇꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯇꯨꯡꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤꯗꯅꯦ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯑꯗꯨꯝ ꯆꯠꯄ ꯑꯩꯅ ꯆꯨꯝꯅ ꯁꯨꯝ ꯆꯠꯄꯁꯦ ꯑꯗꯨꯝ ꯆꯠꯄꯤꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯕꯁꯤꯅ ꯃꯦꯟꯂꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯔ ꯇꯥꯛꯆꯔꯀꯥꯟꯗ ꯈꯇꯪ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯔ ꯈꯔ ꯇ꯭ꯔꯦꯅꯤꯡ ꯑꯃꯈꯛꯀꯤ ꯃꯐꯝꯗ ꯇ꯭ꯔꯦꯅꯔ ꯈꯔ ꯊꯦꯡꯅꯖꯈꯤꯕꯗꯣ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯑꯉꯥꯡ ꯑꯣꯏꯁꯅꯨ ꯃꯧ ꯑꯣꯏꯁꯅꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯩꯒꯤ ꯉꯁꯤ ꯁꯤꯗꯩꯗ ꯊꯝꯖꯔꯤꯕ ꯃꯦꯁꯤꯟꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄꯥꯡꯒꯜ ꯁꯣꯟꯖꯜꯂꯛꯑꯦ ꯀꯨꯏꯁꯨ ꯀꯨꯏꯁꯜꯂꯛꯑꯦ ꯑꯩ ꯁꯣꯟꯗꯦ ꯑꯩ ꯈꯛꯅ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯑꯩꯒꯤ ꯇꯤꯝ ꯄꯥꯡꯒꯜ ꯁꯣꯟꯖꯜꯂꯛꯑꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯅꯣꯏ ꯅꯍꯥꯁꯤꯡ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏꯒꯤꯅꯦ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯍꯤꯡꯍꯜꯂꯨ ꯂꯥꯛꯑꯣ ꯃꯈꯥ ꯇꯥꯅ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒꯤꯗꯃꯛꯇꯅꯦ ꯅꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯈꯪꯉꯤꯕ ꯍꯩꯔꯤꯕ ꯈꯔꯁꯦ ꯇꯥꯛꯊꯣꯛꯑꯝꯃꯒꯦ ꯂꯣꯏꯅ ꯑꯩꯅ ꯁꯤꯕꯗ ꯑꯩ ꯈꯛꯇꯅꯤ ꯆꯠꯈꯤꯗꯕ ꯑꯗꯨ ꯄꯨꯔ ꯆꯠꯈꯤꯕ ꯄꯥꯝꯃꯨꯏ ꯂꯣꯏꯅꯃꯛ ꯇꯥꯛꯊꯣꯛꯑꯝꯒꯦ ꯂꯥꯛꯑꯣ ꯄꯨꯟꯅ ꯁꯨꯃꯤꯟꯅꯁꯤ ꯅꯣꯏꯒꯤꯁꯨ ꯅꯣꯏꯒꯤ ꯃꯇꯝꯅ ꯂꯣꯏꯅꯃꯛ ꯃꯥꯏ ꯃꯍꯨꯝ ꯁꯥꯔꯛꯀꯅꯤ ꯆꯠꯆꯈꯣ ꯍꯩꯔꯒ ꯁꯤ ꯑꯩ ꯇꯥꯛꯑꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯌꯥꯝ ꯐꯖꯩ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯏꯁꯥ ꯈꯛꯇꯪ ꯍꯤꯡꯍꯧꯒꯦ ꯏꯁꯥ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯅꯕ ꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯏꯆꯦꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯡꯁꯦ ꯄꯤꯕꯤꯒꯦ ꯃꯐꯝꯁꯤꯗ ꯂꯦꯡꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝꯅꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯔꯤꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯒ꯭ꯔꯦꯞ ꯇꯧꯅꯤꯡꯕ ꯌꯥꯎꯅꯤꯡꯉꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯤꯕ ꯁꯤꯟꯐꯝ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯤꯡꯕ ꯂꯩꯔꯒꯗꯤ ꯏꯆꯦꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦꯀꯣ ꯏꯆꯦ ꯍꯣꯏ ꯏꯆꯦꯅ ꯃꯇꯝ ꯉꯥꯏꯍꯥꯛ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯌꯧꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡ ꯌꯧꯅ ꯆꯪꯁꯤꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯑꯗꯨꯃꯛ ꯃꯁꯥꯅ ꯂꯥꯛꯆꯒꯅꯤ ꯏꯐ ꯗꯤꯌꯔ ꯏꯁ ꯑꯦ ꯋꯤꯜ ꯗꯤꯌꯔ ꯏꯁ ꯑꯦ ꯋꯦ ꯍꯥꯏꯕꯗꯣ ꯏꯆꯦꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯦꯠ ꯇꯧꯕꯤꯔꯤ ꯇꯣꯐꯨꯕꯨ ꯃꯤꯌꯥꯝꯗ ꯃꯁꯛ ꯇꯥꯛꯅꯕ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯉꯥꯜ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯍꯧꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯇꯣꯐꯨꯁꯤꯡ ꯄꯨꯗꯨꯅ ꯃꯁꯛ ꯅꯥꯏꯕ ꯍꯣꯇꯦꯜꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯣꯔꯗꯤꯡ ꯆꯂꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯍꯣꯇꯦꯜ ꯑꯃꯗꯤ ꯖꯤꯝ ꯁꯦꯟꯇꯔꯁꯤꯡꯅꯁꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯅꯤꯔꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯅꯨꯡ ꯍꯋꯥꯏꯅ ꯁꯦꯝꯖꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯔꯕ ꯇꯣꯐꯨ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯂꯧꯕꯤꯔꯒꯗꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅꯁꯨ ꯇꯣꯐꯨ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯃꯁꯛ ꯐꯖꯅ ꯈꯪꯍꯟꯕꯤꯗꯨꯅ
ꯃꯄꯥꯟꯗꯒꯤ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯐꯪꯖꯕ ꯄꯣꯠꯊꯣꯛ ꯑꯁꯤꯅ ꯄꯨꯊꯣꯛꯂꯤꯕ ꯇꯣꯐꯨ ꯑꯁꯤ ꯃꯁꯛ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯃꯥꯔꯀꯦꯠꯀꯤ ꯑꯣꯏꯕ ꯑꯋꯥꯕ ꯂꯩꯔꯤꯕꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯄ ꯉꯝꯒꯅꯤ ꯑꯃꯗꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯍꯧꯔꯤ